अहानबद मरुइब पाउखर मैम तेंदक तेंदक थमजगे बॉर्डर फेंसिंग काब यानिंगदे सबसाना पाखुम पीगनी कुकी इनपी कुकी सिप एसोसिएशन इंडो म्यांमार बॉर्डर की परिंग फेंसिंग खाबसी अकन मोंग यानिंगदे कुकी प्रजा की विल अमसुम सेंटिमेंट की मयुक्त करिगुम मखल अमतगी डेवलपमेंट प्रपोज तौब नत्रगना थबक ओइना पाइखलगलबदी मदु अखोइगी कल्चर अमदी आइडेंटिटी दा थ्रेट अमनी हाइना लौरगा लौबगा चप चाब पाखुम पीगनी हाइना कुकी एनपी मणिपुर अमदी कुकी सिप एसोसिएशन मणिपुरना फोंदोरकली अतोप पावमदना KNFMC गा मरी लेनेदे नेशनल इन्वेस्टिगेशन एजेंसी NINSA की जून तरुकता इम्फाल एयरपोर्ट की फाकिबा थौमिन थाम हौकिप एलाइस थांगबोय हौकिप एलाइस रोजर कुकी नेशनल फ्रंट मिलिटरी काउंसिल KNFMC गा मरी लेनेदे हाइना लुप असिगी सेक्रेटरी इन्फॉर्मेशन एंड पब्लिक रिलेशन TS रियो कुकी की सिरोल मना हाइरी थौमिन थांग हौकिप KNFMC की केडर ओइन इनरोल तोब लेते अमसुम ऑर्गेनाइजेशन असिगा मरी चु लेनेदे हाइरी अतोप पावनम NSCN KYA की केडर सिरे अरुणाचल प्रदेश की लोंगबिंग डिस्ट्रिक्ट थोकिब सिक्योरिटी फोर्स नोमै कापनबगी थौदो अमदा NSCN KYA की केडर अम सिरे हैना डिफेंस की वांगलो अमना फोंदोखरे हाइरी डिफेंस की PRO लेफ्टिनेंट कर्नल अमित शाह फोंदोपगी मतुंगिना अककनबा पाउ फंगबदगी ngarang असम राइफल्स सथाबो ऑपरेशन अमगी मनुंगदा नोमै कापनबगी थौदो थोखिबने हाइरी अमरोमदना बांग्लादेशी मसानी मरैबाग हलनख्रे हाइरी आइन यादव मौन सलखिब बांग्लादेशी मसानी असम की करीमगंज डिस्ट्रिक्ट फाबग लोइनना यमलोनब लैपाकसिद अमुक हलनख्रे हाइना असम की चीफ मिनिस्टर हेमंत बिश्व शर्मा फोंदोखरे हाइरी मणिपुर टॉप चैनल की मैकेडी की मरुइबी पाउसिंग म्यामना थमजरी अहानबद पन्नम पाउसीदी की लखुसरगा MDN फ्लाइट टिकट की स्पेशल डिस्काउंट पीबीनब सेंटर तकसिंख्रे इम्फाल अतोप स्टेट चटपद मितई पैसेंजर फ्लाइट की ममल स्पेशल डिस्काउंट पीबीनब मणिपुर डेमोक्रेटिक अलायंस MDN यूनियन मिनिस्टर ऑफ स्टेट फॉर सिविल एविएशन मुरलीधर मोहन तकसिंख्रे हाइरी बाबूपुराद लेब शिवसेना मणिपुर प्रदेश की ऑफिस पांथोखिबा पाउगी मिफम अमदा MDA के कन्वेनर्स ओइरिबा शिवसेना मणिपुर प्रदेश की प्रेसिडेंट M तोंबी मथकी वाफम असी फोंदोक्लदुना महाकना हाई स्टेट असिदा लैरिबा इरांग असिना मरम ओइदुना मितैसिंगना मितोपता मितैसिंगना अतोप स्टेटसिंगदा चटनब होनबदा नेशनल हाईवेसिंग फाउदुना चटपदा खुदोंसादब लैबना तंगाई फदना मपान स्टेटसिंगदा चटपदा फ्लाइट चटनरी फ्लाइट चटनब होनबदा मिसम मियाम कया अवाब मयुनबना मितै पैसेंजरसिंगदा स्पेशल डिस्काउंट पीबिनबा मेमोरेंडम अदु पिसिनखिबनी मांगना मखा तारदुना रिलीफ कैम्प लैरिबा IDP सिंगी मरक्तगी मियोय समरिगा हुमफुरोम लंगोल की हाउसिंग कॉम्प्लेक्स होंजिन हंदुना थंबगी थबक अमा स्टेट लेंगाना पाइखलकपा असि अपेनबा पुइ हाइबगी लोइनना चीफ मिनिस्टर नोंथोंबा बेरेनबु थकटपा फोंदोखि IDP सिंगी मपुंग फाबा रिहेबिलिटेशन तौनबा लेंगाना स्टेट लैंड लेहननबा थौरांग सु मखातना लखुट हनिंगे हाइरसुना मागना लेंगा की पुनिंग सिंसिनखि अतोप पावमना तारेरक सुबा न्यू ईयर वीक अमदि मना मथुम सिंह येंथोखरे थौबाल ओख्रम वांगमताबद लैबा न्यू इरा हायर सेकेंडरी स्कूल की तारेरक सुबा न्यू इरा वीक 2024 अमदि टीचर्स डे की थौरम पांथोक्तुनि स्कूल असिगी महैरोइसिंग अमसुम ओजासिंगदा तोंगान तोंगानबा मना मथुमसिंग येंथोखरे ngasi स्कूल असिदा पांथोकिबा थौरम अदुदा काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम की चेयरमैन ताखेलांबम ओजिना अथोइबा मिथुं सेक्रेटरी खुंद्राकपम आशीष कुमार थौरमपु कंट्रोलर ऑफ एग्जामिनेशन ओ जॉय JEO Zone 3 थौबाल अरामम अनिल कुमार अमदी SBI थौबाल ब्रांच की चीफ मैनेजर पोकेहो पीटर क्रासना अखनब मिथुंगलेन सिंगोइना सरुक याखि न्यू इरा वीक 2024 सि था सिगी कुनगमा थोइदगी हौरगा ngasi फाव तोंगान तोंगान मिहिरम निफुदा अमदी let us promote indigenous games, let us fight for peace in Manipur हाइब थीमदा मुकना कंगजै थांगता मरुम कोनबी खुलोकपी उरावबिन सिंगब महौसागी मसना किया यावना महैरोई सिंग अथोई हेन तानखि हाइरि थौराम असिदा हंदक सहीगी कोसेमना लौबा हायर सेकेंडरी एग्जामिनेशन 2024 दा मणिपुर पुंबगी ओइना पोजीशन होल्डर लौरखरबा महैरोई तरागा तरुक सब्जेक्ट टॉपर अमदी नेट 2024 फाउरखरब स्कूल असिगी महैरोई अहुमदा मोमेंटो सर्टिफिकेट अमदी सेल गी मना लुपा लिसिंग कुन इंस्पायर अवार्ड फंगलबा महैरोई चामग अनि स्कूल असिगी हंदकता पांथोकिबा सेकेंड टर्म एग्जामिनेशन 2024 दा टॉप 10 तरखरबा क्लास 11 अमसुम क्लास 12 साइंस की महैरोई सिंग
Best Student of the Year takraba mahiroi nupa macha amadi nupi macha sing sahi sigi oina khwaidigi lu nanba grassroots New Era 2024 Miss New Era 2024 gi overall champion takraba Blue House amasum runners up takraba Green House ta momento certificate trophy na singbo yenthok tuna pungning thakotki ngasigi thauram adu saruk yakhiba mithunglen singna school adugi magazine tare suba volume khongthang su phongki baga loinana oja sing nanti sing staff ikai khumna bu utpoina teachers day gi thauram su pangthoki mairoi singna tungan tungan manat ko ebe jagoi isai thang ta na singba thauram kya su miyam nu utkhena su paus ta makhatari Makasa tharak poina panam pausek editorial memna thamjage maram zadana potchaki mamal hena yonba suksum sumloi Manipur da potchai tang bagi thaudok thokpasi hiram kharada toina thengna duna laklabani kharadang palabad state asigi lifeline oiriba national highway singda potchai puba gari satpada athingba leiba lambi singa sida mausai goeba nongka hena subadagi singning khairakpadagi gari satpa yadana matam sana leibadagi amadi logi wangbada singi CSO singna ka hena senkhai thumkhai torakpadagi pot puba gari satpa yadana matam sana leirakpa matamda state asigi khusem gyoeba potchai tang bagi thaudok thokpasi panbage nakala moromda Manipur gi nat ka mari lenaba kumai sing maroina hianga gi nini panba ningol sakobak mangoina lamdam asida pot yoliba singna maram sadana potchai tangna yoliba sibu yamna maram sadaba khusem gyoeba potchai tang gi thong asi sa thaduna lakrabani habi hai aduna state gi CSO singna matam gi oiba tungan ba kanglup frup singi lining gi oiba mari lenaba kumai asi maru oina Christmas amadi mitei singi hiangai thagi ningol sakobagi mangoina lamdam asigi maru oiba kaithel oiriba khoirambol kaithel manung amadi tungan district singi manungda leiba kaithel singda loud speaker sing sizinaraga maram sadana potchai ki mamal hengana yonba yaru hena kana lauduna khanganbegi thorang pakhalakpadagi Kharagi makhaidi maram sadana pot ki mamal hena pot yoliba singna yonbegi sang hantarabasu maram ama natragana maram ama pisilaga potchagi mamal hena yonbegi thawongdi aduma sathabugum tawri haina khali asiguma kayasi lisang sina isterasita sathaduna laglabasu saliba sahi english singani ga kunga mari gi hiyanga gi ni pan maningol sakobagi mangoinana maram sadana potchagi mamal hena yonbegi thawong sathabasumloi maramdi haukiba kumja english singani ga kungo humdoida lamda masida hiyanga gi ni pan maningol sakobagi thawram pangthoknadringaida adu karimaram gi damak karimaram da gino haibadu lamda masigi miyamna ikhangna khangnarabane adubo mitei singi khwaidigi sawba ningol sakobagi thoram asi satliba sahi english singani ga kunga mari gi oinadi warabasu wana lamda masigi miyamna pangthoknarasi khannarakpadagi sungsoi soidana pangthoknagadoriba sida ka hena sading tawdana laipaki wariba sigi yenglaga isam samna mamingi oina pangthoknabagi wafam kyamuk tungan lamdam asigi lup kyana phongdoknarakliba sida state asigi maikai kyadagi taramna oknarakpagi mawong lakliba sigi yenglaga maram sadana potchagi mamal ka hena ningol sakobagi mingda yondabana khwaidagi hena sumboigani nakala moromda lamdam asigi tungan lup kyana awaba tarab ko kinar ko theory lana hakthengna sogolaba mafam kyara sangjafam lawduna lairiba singbo isam samna sakobagi thoram pangthoknaba sinba thauram gumna ngasigi Manipur lenga ki mari leinaba loisang singna akhanaba thaurang amagi makhada lenga ka tanaraga hakthengna awaba taraba singda akhanaba poram khara yalaga angama mating pangnabagi thaurang paikhat haningbagi apama kya lenga ki pukning singsinjari hainasu pausida makhatari Makasa tharak poina topa pom Aadhaar card na pokpagi matamgi praman oibi yade Supreme Court laiba asigi khwaidigi thagwang boyal sing oiriba Supreme Court na phongdorapagi matungina India da leriba miyoi singda piriba Aadhaar card asina miyoi amagi pokpagi matam piba authority oiba praman oidi haina thamkhre India gi tungan ba high court singda Aadhaar card na miyoi amagi sahi gi chapchaba praman oibigi matangda wahang kya hangnaba laikhrabani ngasi kumja english singani taraga manga lambi gi accident amada laikhidaba miyoi amagi imung manungna file torakpa appeal amagi hearing da wafam sing Supreme Court na phongdokibani court adugi justice Sanjoy Karol amasum Ujal Boyana semkiba bench aduna Unique Identification Authority of India UIDI na piriba Aadhaar card asi miyoi adugi masak khangdokpagi pramandi oiraga pokpagi matam adudi asumbu oibi yaru haki motor accidents claims Tribunal na thokiba order aduda laikhidabagi sahi adu compensation calculation tawnanaba
school living certificate the base tawgadabani haiba leikhiensu pausda makhatana phongdorakli amaromdana India amasum Germany marakta defense cooperation hengalakpa si nakal anigi thajanaba honabani Garang New Delhi da leiba Hyderabad House da pangtokpa taraga nipan suba Asia Pacific Conference of Germans Business the India ki Prime Minister Narendra Modi na India amasum Germany leibani na defense ki cooperation hengalakpa si thajanabagi sa hengalakpagi mami ni haina phongdokre wafamasi Thauramadu saruk yaba laki Germany gi chancellors Olaf scholars ka puna pangthok mina kiba pawgi mifum amada phongdokhibani laiba ani na anawu yanaba mari kaya ama lakthokutuna hana lariba mari edu hena mapang kakhat hanaba panam thamki Modi na phongdokhiba defense amasum security gi sector da hana lairamba phibamdagi fagalakliba si laiba ani gi marakta yamna manung hunna thajanabagi sang lairakpa adugi mami naki Wangna makha taraduna laibak ani na kuyek pinakhiba mutual legal assistance treaty duna laibak ani na mayuknariba terrorism amasum separatist ki thabak thoram sing lanthengna asobo pangal oiraga nakhi malem goina hausik lairiba Ukraine amasum West Asia ki lana sigi matangda phongdokladuna laibak sing adugi marakta lainariba yanadaba sing adu lana tashnana bangamroi loinana India amasum Germany na tangdulaitaba Pibam ama lakna buhona bada arayu mateng punawa puthokani phongdokhi Germany amasum India gi marakta hanadagi tungan ma forum kaya ama siamduna lairabani madugi manung sahi ani gi oina pangthokpa minister singna saruk yawa intergovernmental consultation aduna sulaiba ani gi marakta ehenba mari thamlibani Germany gi navy ship ama Goa da thunglakhiba madi laiba ani gi hockey team na friendly match hanakhibadu mari afabagi khudam nakhi India ki talents amadi Germany ki technology na punchilaga Indo-Pacific yauna malem gi weba afaba tungi afaba phibam ama lakna asauba lambel am uri Germany ki chancellor scholars na phongdorakhiba karigumba Russia na Ukraine ga sonariba lana sida illegal amasum tamthiba mongda mai pakhiba tarabati lana du Europe ki atopa laibak singda su sandhoraktuna malem gi weba security amasum prosperity da akanba threat ama lakane ki laibani gi afaba mari gi khudam am oina Germany na sahi amada India dagi skill professional lising maudra gi visa quota hengat hanki mamang lising kun khak lairambani haidi hensu paus ta makhatana phongdorakli Loisilak po na to papawam na China gi hypersonic khulai sing mayung na US Navy na Patriot missile kaukre Pacific ki mafam sing China gi makai digi mayung na balaipak sing hi asobo kya thugai duna luphan ngamba hypersonic weapon sing thamba horagani haibigi aki bulai kodigi mafam adur laiba US Navy gi makai digi makogi naval ship sing aduda Patriot interceptors missile sing hanana ba kaukre Wafamasi US Navy ki senior officials in the Phongdorakani. Hausi US ki lanmi sing sejanaba Patriot Advanced Capability 3 Missile Segment Enhancement Interceptor ama US ki Navy ship ta haptuna China gi thakwang ma hypersonic weapon sing adu mayukna na basiam sari loinana air defense ki US Navy na Lockheed Martin's missile sing adu Asoba hi sing adu ki defense mapangal hapkadoribani China na makhoi ki military ki khulai sing asi yamna anauba tha amada pukhatpa ngamlakli hansu pausna makhatari missile gi lamda Ukraine da seasonary ba nongsuklong gi anauba model sing aduga lamba tawna ba ngamna ba hypersonic khulai sing yauribani ado hausi ko inadi myam paus matang se lusinjarage masum myam puna no update ngaminasi